ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠꯄꯗ ꯈꯝ ꯊꯦꯡꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯣꯝꯁꯨ ꯑꯃꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯅꯤꯡꯊꯤꯖꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯣꯡꯃꯈꯛꯀꯤ ꯄꯨꯡ 24ꯗ ꯁꯥꯈꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯦꯝꯒꯠꯂꯛꯄ ꯁꯥꯒꯠꯂꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯆꯠꯂꯤ ꯆꯥꯎꯈꯠꯄꯗ, ꯐꯖꯕꯗ꯫ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯉꯛꯄ 8ꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯂꯤꯕ ꯅꯨꯡꯉꯧꯇꯅ ꯁꯥꯈꯤꯕ ꯇꯥꯖ ꯃꯍꯜ, ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯔꯕꯁꯨ ꯈꯨꯅꯥꯏꯗ ꯈꯨꯗꯣꯜꯅꯤ ꯈꯨꯠꯍꯩꯕꯁꯤꯡꯒꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯗꯨꯕꯨ ꯅꯣꯡꯃꯈꯛꯀꯤꯔꯥ? ꯅꯠꯇꯦ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ꯫ It takes time to do great things in life ꯍꯥꯏꯕꯒꯨꯝ ꯐꯖꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯆꯪꯗꯨꯅ ꯇꯣꯉꯥꯟ ꯇꯥꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ 12ꯁꯨꯕ ꯁꯇꯥꯕꯗꯤꯁꯤꯗ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯄ ꯍꯦꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅꯔꯤ꯫ ꯈꯨꯠꯂꯥꯏꯒꯤ ꯂꯥꯟ, ꯋꯥꯈꯜꯒꯤ ꯂꯥꯟ, ꯅꯨꯡꯁꯤꯕꯒꯤ ꯂꯥꯟ, ꯀꯜꯂꯛꯄ ꯌꯦꯡꯊꯤꯅꯕꯒꯤ ꯂꯥꯟ ꯑꯃꯃꯝꯇ ꯏꯔꯝꯃꯤ ꯇꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯇ, ꯃꯆꯥꯛ ꯈꯥꯏꯅ ꯄꯥꯔꯝ ꯆꯨꯝꯅ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯕ꯫ ꯑꯗꯨꯕꯨ ꯀꯗꯥꯏ, ꯉꯁꯤꯗꯤ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ? ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ꯭ꯔꯥ ꯀꯜꯂꯛꯄꯒꯤ ꯋꯥꯈꯜꯅ? 1992 ꯖꯨꯂꯥꯏ 12 ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯅꯣꯡꯁꯨ ꯂꯦꯞꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯇꯞ ꯇꯞ ꯇꯥꯔꯔꯤ ꯃꯝꯂꯤ ꯃꯝꯂꯤꯕ ꯅꯨꯡꯗꯥꯡꯋꯥꯏꯗꯨꯗ꯫ ꯇꯨꯝꯅꯧꯅ ꯌꯨꯝꯊꯛ ꯀꯨꯞꯄꯒꯤ ꯇꯥꯔꯤꯕ ꯅꯣꯡꯒꯤ ꯃꯈꯣꯜꯗꯨꯗꯤ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯈꯥꯛ ꯂꯧꯕ ꯇꯧꯔꯤꯕ ꯃꯈꯣꯜꯗꯨꯅꯗꯤ ꯇꯥꯛꯂꯔꯤ ꯅꯣꯡꯁꯤ ꯄꯥꯛ ꯍꯥꯡꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯔꯗꯨꯅ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠꯇꯨꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯊꯧꯅꯥ ꯐꯩ ꯍꯥꯏꯕꯒꯨꯝ ꯏꯔꯤ ꯈꯨꯠꯇ ꯀꯂꯝ ꯄꯥꯏꯗꯨꯅ ꯗꯥꯏꯔꯤꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯟꯕ ꯂꯤꯊꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯔꯤ꯫ ꯍꯥ ꯑꯣꯔꯤꯠ ꯅꯥꯄꯪꯕꯤ, ꯅꯃꯥꯅ ꯀꯧꯕ ꯇꯥꯗꯅ, ꯅꯄꯥꯅ ꯀꯧꯕ ꯈꯨꯝꯗꯅ ꯄꯟꯊꯧ ꯂꯤꯛꯂꯝ ꯌꯦꯡꯂꯝꯗ ꯄꯂꯦꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ ꯄꯥꯏꯈ꯭ꯔꯣ ꯆꯤꯡꯅꯨꯡꯒꯤ ꯍꯥꯔꯦꯒꯨꯝ, ꯊꯛꯂꯨꯔꯣ ꯂꯣꯛꯀꯤ ꯏꯁꯤꯡꯁꯨ, ꯇꯤꯜꯂꯨꯔꯣ ꯅꯪꯒꯤ ꯅꯅꯤꯡꯇꯝꯕ ꯁꯪꯁꯥꯔꯗ, ꯀꯅꯥꯒꯤ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯆꯨꯝꯂꯨꯔꯣ ꯄꯨꯟꯁꯤ ꯍꯤꯃꯥꯏꯁꯨ, ꯋꯥꯈꯜꯒꯤ ꯍꯤꯗꯦꯟꯗ ꯂꯦꯞꯇꯨꯅ ꯃꯤꯀꯨꯞꯇꯨꯗ ꯈꯟꯖꯒꯦ ꯋꯥꯈꯜꯗ ꯐꯪꯂꯦ ꯃꯃꯥꯒꯤ ꯄꯥꯔꯤ ꯐꯗꯤꯅ ꯌꯣꯝꯂꯝꯕ ꯁꯅꯥ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯇꯞꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯗꯦ, ꯄꯥꯈꯠꯄ ꯃꯇꯧꯁꯨ ꯎꯠꯂꯛꯇ ꯐꯝꯂꯝꯕꯗꯨ ꯋꯥꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯒꯤ ꯂꯣꯛꯇꯨ ꯆꯤꯡꯊꯗꯨꯅ ꯇꯞꯅ ꯍꯥꯡꯉꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯇꯣꯟ ꯆꯤꯟꯕꯥꯜ ꯄꯥꯅꯅ ꯔꯨꯃꯥꯜ ꯑꯃꯅ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯃꯁꯥ ꯏꯁꯣꯟ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯕ ꯄꯨꯝꯕꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯖꯨꯂꯥꯏ 13 ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯗꯨ ꯊꯣꯏꯅ ꯑꯍꯣꯡꯕ ꯎꯗꯦ, ꯑꯗꯨꯕꯨ ꯊꯣꯡꯗꯨꯗꯤ ꯂꯣꯟꯗꯅ ꯂꯩꯕꯗꯨꯗꯤ ꯎꯔꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯩꯃꯥ, ꯊꯣꯡꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤꯅꯦ ꯇꯧꯔꯤꯁꯦ, ꯏꯆꯦꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ, ꯃꯁꯥꯁꯨ ꯏꯁꯣꯟ ꯁꯣꯜꯂꯤ ꯇꯧꯔꯤꯁꯤ, ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯧꯒꯠꯂꯝꯗꯣꯏꯅꯣ? ꯈꯪꯗꯦ, ꯂꯥꯛꯑꯣ ꯆꯪꯉꯒ ꯌꯦꯡꯉꯁꯤ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯩꯃꯥ, ꯂꯩꯕ ꯎꯗꯦꯅꯦ ꯅꯣꯏꯕꯣ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯅꯤ, ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯍꯧꯕꯅꯦ ꯍꯥꯏꯕ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕ ꯃꯅꯤꯡ ꯃꯌꯥ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ, ꯀꯅꯥꯒ ꯂꯥꯛꯑꯝꯕꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯈꯪꯗꯦ, ꯏꯆꯦꯗꯣ ꯏꯇꯞ ꯇꯞꯂꯗꯅ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕꯅꯦ꯫
ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯃꯤ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯎꯗꯦ꯫ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯈ꯭ꯔꯕꯁꯨ ꯁꯨꯃꯥꯡꯗꯨ ꯅꯥꯄꯤꯅ ꯏꯁꯪ ꯁꯪꯅ ꯍꯧꯕꯅ ꯈꯣꯡꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯇꯨ ꯁꯤꯗ ꯈꯣꯡꯎꯞꯀꯨꯝꯕ ꯑꯃ ꯇꯣꯡꯂꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯝꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯅꯥꯄꯤꯁꯦ ꯂꯣꯏꯅ ꯇꯨꯊꯅ ꯂꯩꯅꯦꯍꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯌꯦꯡꯏ꯫ ꯍꯣꯏꯅꯦꯍꯦ, ꯁꯤꯗ ꯇꯥꯏꯅꯦꯍꯦ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯂꯩꯀꯥꯏ ꯇꯥꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯣ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏꯗꯨ ꯇꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯗ ꯄꯨꯝꯂꯥꯡ ꯂꯥꯡꯏ ꯂꯩꯀꯥꯏ ꯑꯗꯨ꯫ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯊꯤꯅ ꯉꯥꯡꯅꯕꯤꯔꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦꯗ, ꯆꯍꯤ ꯑꯃꯔꯣꯝ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯃꯥꯡꯂꯨꯔꯦ, ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠꯇ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯀꯣ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯃꯅ ꯌꯥꯍꯦꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯂꯩꯔꯛꯄꯁꯦ ꯃꯤꯉꯣꯟꯗ ꯀꯥꯏꯗꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯅ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯃꯤꯕꯨ ꯃꯔꯥꯜ ꯁꯤꯕꯗꯣ ꯇꯧꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯃꯥꯃ, ꯃꯤꯁꯤꯡꯁꯦ ꯆꯤꯟꯗ ꯑꯐꯕ ꯁꯥꯔꯁꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯂꯤꯆꯠ ꯂꯣꯟꯆꯠꯇꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯍꯩ, ꯅꯆꯤꯜ ꯅꯔꯩ ꯀꯦꯟꯕ ꯌꯥꯕ ꯋꯥ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯩꯁꯨ ꯅꯄꯥꯒꯨꯝꯕꯅꯤ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯖꯤꯛ ꯈꯜꯂꯒ ꯉꯥꯡꯕ ꯐꯩꯀꯣ ꯏꯕꯦꯝꯃ ꯅꯪ꯫ ꯅꯨꯄꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯑꯃꯨꯛ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯒꯤ ꯃꯌꯨꯝꯗꯨ ꯌꯦꯅꯈꯥ ꯂꯨꯈꯥ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯎꯈꯤꯕ ꯅꯥꯄꯤ ꯈꯔ ꯇꯨꯊꯔꯒ ꯍꯧꯔꯤꯕ ꯖꯒꯥꯗꯨꯗꯁꯨ ꯆꯪꯁꯜꯂꯒ ꯌꯦꯡꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯕ꯭ꯔꯤꯒꯂꯤꯅꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯀꯦꯁꯣꯔꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯪꯂꯛꯄꯗꯨ ꯎꯏ꯫ ꯕ꯭ꯔꯤꯒꯂꯤꯅꯤꯁꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯅꯍꯥꯟꯇ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ, ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯄ꯭ꯔꯤꯒꯂꯤꯅꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ, ꯑꯗ ꯀꯩꯗꯧꯔꯕ ꯃꯥꯃ? ꯑꯗ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯔ ꯈꯔ ꯁꯦꯟꯅꯕꯅꯤ꯫ ꯑꯍꯤꯡꯗꯤ ꯃꯥꯅ ꯃꯊꯟꯇ ꯂꯩꯖꯒꯦ ꯍꯥꯏꯃꯟꯗꯅ ꯑꯩꯈꯣꯏꯁꯨ ꯑꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯅꯨꯄꯤ ꯈꯔꯅ ꯃꯥꯕꯨ ꯌꯦꯡꯕ ꯆꯠꯄꯗꯗꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯒꯂꯤꯅꯤ ꯃꯤꯠꯂꯨꯗ ꯄꯤꯔꯪ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯁꯨ ꯅꯨꯡꯁꯤꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯗꯨꯗ ꯀꯦꯁꯣꯔꯁꯨ ꯅꯨꯡꯉꯥꯏꯖꯗꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯩ, ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯄ꯭ꯔꯤꯒꯥ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏ ꯐꯪꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯁꯤ, ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯏꯍꯜꯂꯁꯤ꯫ ꯅꯪ ꯀꯞꯀꯅꯨ꯫ ꯄ꯭ꯔꯤꯒꯂꯤꯅꯤ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯒꯠꯇꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯤꯔꯤ, ꯌꯦꯡꯂꯔꯤ꯫ ꯃꯄꯥꯜꯗꯅ ꯑꯍꯟ ꯑꯃꯅ, ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯀꯔꯤ ꯊꯕꯛ ꯂꯩꯕꯅꯣ? ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯁꯨꯝ ꯈꯪꯖꯅꯤꯡ ꯇꯧꯖꯕꯅꯤꯀꯣ꯫ ꯀꯥꯏꯗꯦꯗ ꯃꯥꯃ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯆꯨꯝꯅ ꯎꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯐꯩ ꯐꯩ ꯏꯕꯨꯡꯉꯣ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯁꯤꯗ ꯅꯃꯥꯡꯗ ꯂꯦꯞꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯦꯁꯣꯔ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯏꯅꯕ ꯍꯥꯏꯔꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯨꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯔꯤ꯫ ꯏꯃꯨꯡꯗꯅ ꯄ꯭ꯔꯤꯒꯂꯤꯅꯤꯅ ꯀꯣꯏꯊꯤ ꯊꯤꯕꯗꯨ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯗꯥꯏꯔꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨ ꯈꯨꯝꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯄ꯭ꯔꯤꯒꯂꯤꯅꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤꯗꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?
ꯅꯪꯅ ꯏꯆꯦ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯆꯦ ꯂꯥꯛꯑꯦ꯫ ꯏꯆꯦꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯆꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯔꯛꯈꯨꯑꯣ꯫ ꯉꯁꯤꯗꯤ ꯏꯆꯦ ꯏꯅꯥꯎꯒꯤ ꯈꯣꯟꯖꯦꯜꯗꯕꯨ ꯇꯠꯇꯅ ꯇꯥꯅꯤꯡꯂꯤ ꯏꯆꯦꯒꯤ ꯏꯕꯦꯝꯃ꯫ ꯏꯃꯨꯡꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯀꯦꯁꯣꯔ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯃꯊꯥꯗ ꯗꯥꯏꯔꯤꯗꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯊꯃꯣꯏ ꯄꯦꯟꯅ꯫ ꯀꯦꯁꯣꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯤ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯆꯦꯠꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯄꯦꯟꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯤ꯫ ꯀꯦꯁꯣꯔ ꯄ꯭ꯔꯤꯒꯥꯂꯤꯅꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯦ ꯀꯞꯀꯅꯨ ꯄ꯭ꯔꯤꯒꯥ, ꯑꯩꯅꯁꯨ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯏꯅꯕꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯇꯥꯃꯣ, ꯄ꯭ꯔꯤꯌꯥꯗꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ? ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯒꯟꯕꯅꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯑꯍꯤꯡꯗ ꯇꯨꯝꯕꯗ ꯅꯧꯅ ꯀꯟꯅ ꯈꯥꯛ ꯂꯥꯎꯕ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯞꯄꯅꯦ꯫ ꯄ꯭ꯔꯤꯒꯥ, ꯁꯤ ꯀꯞꯂꯅꯨꯕ, ꯅꯪꯅ ꯀꯞꯄ ꯎꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯅꯪ ꯑꯩꯅ ꯋꯥꯕ ꯎꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯒꯤ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯉꯁꯤꯗꯤ ꯃꯆꯦꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯃꯥꯕꯨ ꯁꯦꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯆꯥ ꯃꯆꯦ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗꯨ ꯑꯃꯨꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯄꯦꯟꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯀꯦꯁꯣꯔꯁꯨ ꯊꯦꯝꯂꯨꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯊꯦꯝꯂꯨꯗ꯭ꯔꯦ, ꯃꯅꯤꯡꯇꯝꯅ ꯀꯞꯍꯜꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯅ ꯊꯦꯝꯗꯨꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯅ ꯄꯤꯛ ꯊꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯗꯣ ꯑꯃꯨꯛ ꯅꯣꯡꯗꯨꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯄꯥꯅ ꯈꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯩ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯣꯡꯗꯨ ꯇꯥꯔꯛꯄꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯏꯇꯥꯛ ꯇꯥꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯅꯥꯛꯇꯅ ꯏꯁꯤꯁꯤꯅ ꯆꯍꯤ ꯑꯃꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯥꯃꯤꯀꯥꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯁꯣꯔ ꯃꯈꯨꯠꯇ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯒꯥ, ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯇꯥꯃꯣ, ꯄ꯭ꯔꯤꯒꯥ, ꯑꯩꯁꯨ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯋꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯔꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯏꯅ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯇꯨꯅ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯦꯁꯣꯔ ꯆꯥꯛꯇꯨ ꯈꯔ ꯀꯣꯠꯊꯗꯨꯅ ꯕꯥꯎꯜꯗꯒꯤ ꯌꯦꯟꯁꯥꯡꯗꯨꯁꯨ ꯍꯥꯏꯗꯨꯅ ꯇꯣꯠꯂꯒ ꯄ꯭ꯔꯤꯒꯥꯂꯤꯅꯤꯗ ꯇꯞꯅ ꯏꯟꯕꯤꯔꯤ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ, ꯇꯥꯃꯣ, ꯏꯕꯦꯝ ꯑꯗꯨ ꯍꯤꯡꯂꯝꯒꯗ꯭ꯔꯥ? ꯄ꯭ꯔꯤꯌꯥꯗꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ? ꯑꯩꯅ ꯊꯥꯖꯩ ꯃꯥ ꯁꯣꯏꯗꯅ ꯍꯤꯡꯂꯝꯒꯅꯤ꯫ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤ꯫ ꯀꯦꯁꯣꯔꯅ ꯊꯦꯝꯗꯨꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤꯕꯨ ꯅꯝꯗꯅ ꯆꯥꯛꯇꯨ ꯈꯔ ꯄꯤꯖꯔꯤ꯫ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯒꯥ ꯇꯞꯅ, ꯇꯥꯃꯣ, ꯑꯩ ꯆꯥꯛꯁꯤ ꯋꯥꯏ, ꯆꯥꯔꯔꯣꯏꯒꯦ꯫ ꯀꯦꯁꯣꯔꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯄꯨꯈꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯣꯁꯤ ꯅꯣꯚꯤꯟꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯈꯔꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯊꯤꯔꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯗꯤ ꯄꯥꯈꯠꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯈꯔꯅꯗꯤ ꯍꯥꯏꯅꯔꯤ, ꯅꯠꯇꯦ, ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯗꯣ ꯐꯪꯅꯕ ꯊꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯗꯨꯅꯤꯅꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯀꯅꯥꯁꯨ ꯊꯥꯖꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯅꯕ ꯃꯈꯨꯠꯇ ꯂꯣ ꯄꯥꯏꯔꯤꯕ ꯃꯈꯣꯏꯅ
ꯂꯣꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯎꯍꯟꯒꯗꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯃꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯀꯅꯥꯗꯅꯣ ꯊꯥꯖꯕ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯊꯝꯒꯗꯣꯏꯁꯤꯕꯣ? ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯤ꯫ ꯁꯣꯝꯗꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯄꯗ ꯈꯣꯡꯎꯞ ꯕꯨꯠꯀꯨꯝꯕꯅ ꯅꯥꯄꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯝꯕꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ? ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝꯗꯨ ꯇꯥꯛꯏ꯫ ꯑꯣꯁꯤ ꯅꯣꯕꯤꯟꯗꯨ ꯈꯔ ꯈꯖꯤꯛ ꯀꯨꯟꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯦꯛ ꯎꯕꯗꯗꯤ ꯈꯪꯉꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯕꯨ ꯐꯥꯈ꯭ꯔꯤꯕ ꯃꯤꯁꯛꯁꯦ ꯃꯁꯥ ꯐꯕ ꯋꯥꯡ ꯆꯥꯎꯕ ꯑꯃꯗꯤ ꯑꯣꯏꯔꯔꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯇꯥꯔꯤꯕ ꯐꯨꯠꯄ꯭ꯔꯤꯟꯠ ꯑꯗꯨ ꯂꯧꯔꯨꯕ ꯑꯣꯏꯊꯣꯛꯇ꯭ꯔꯤ꯫ ꯃꯔꯝꯗꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯕꯅ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯅꯩꯔꯝꯕ ꯅꯥꯄꯤꯗꯨꯁꯨ ꯉꯁꯤꯗꯤ ꯑꯗꯨꯃꯛ ꯏꯄꯥꯛ ꯄꯥꯛꯅ ꯇꯨꯊꯗꯨꯅ ꯂꯩꯔꯔꯤ꯫ ꯑꯣꯁꯤ ꯑꯗꯨ ꯑꯃꯨꯛ ꯃꯃꯩꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯀꯝꯗꯧꯕ ꯅꯨꯄꯤꯅꯣ? ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯈꯔ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯃꯗꯤ ꯃꯥꯒ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯂꯣꯏꯅꯕ ꯃꯤꯁꯛ ꯈꯔ ꯁꯨꯝ ꯃꯤꯡ ꯄꯟꯕꯤꯌꯨ꯫ ꯂꯩꯀꯥꯏꯁꯤꯒꯤꯕꯨ ꯑꯣꯏꯔꯦ ꯏꯚꯟ ꯑꯇꯣꯞꯄ ꯃꯥꯒ ꯂꯣꯏꯅꯕ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯣꯁꯤ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯑꯍꯜ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ ꯏꯕꯨꯡꯉꯣ꯫ ꯃꯆꯦꯒ ꯃꯥꯒꯇ ꯂꯩꯖꯕꯅꯤ꯫ ꯃꯃꯥꯁꯨ ꯉꯟꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯃꯄꯥꯁꯨ ꯃꯃꯥ ꯁꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗ ꯂꯩꯖꯕꯅꯤ꯫ ꯃꯤꯀꯧ ꯃꯤꯔꯦꯝ ꯐꯈ꯭ꯔꯕ꯫ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯎꯕꯗ ꯌꯨꯝꯁꯤꯗꯅꯦ ꯃꯆꯦꯅ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯒ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯑꯣꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯌꯨꯝꯗꯁꯨ ꯂꯩꯇꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯣꯁꯤꯗꯨꯅ ꯃꯔꯛ ꯊꯠꯇꯨꯅ, ꯅꯨꯄꯥꯗꯨꯗꯤ ꯈꯪꯕꯤꯕ꯭ꯔꯥ? ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯀꯗꯥꯏꯗ ꯂꯩꯔꯨꯕ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯗꯤ ꯃꯥꯃ ꯍꯣꯏ ꯅꯨꯄꯥꯗꯨ ꯎꯍꯧꯕꯤꯕ꯭ꯔꯥ? ꯍꯥꯏꯗꯤ ꯁ꯭ꯀꯦꯠꯁꯀꯨꯝꯕ ꯇꯧꯊꯣꯛꯅꯕ꯫ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯈꯔ ꯁꯥꯕꯤꯍꯧꯕ꯭ꯔꯥ? ꯁꯥꯟꯅꯔꯒꯗꯤ ꯀꯔꯤ ꯀꯔꯤꯒꯗꯤ ꯍꯥꯏꯅꯩ? ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯤ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯎꯗꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯕꯨꯅꯦ ꯃꯁꯥ ꯃꯎꯗꯤ ꯐꯕ, ꯍꯦꯛ ꯌꯦꯡꯕꯗ ꯊꯤꯛ ꯊꯥ ꯊꯟꯕ ꯑꯃꯗꯤ ꯑꯣꯏꯔꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯀꯅꯥꯅꯣ ꯍꯪꯕꯗ ꯈꯨꯝꯂꯛꯄꯁꯤꯅ ꯑꯩꯁꯦ ꯌꯨꯝꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯅꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯈꯛ ꯄꯤꯔꯝꯂꯒ ꯊꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯏꯕꯨꯡꯉꯣ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯁꯤ ꯑꯗꯨ ꯀꯔꯥꯏꯗꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯔꯤ꯫ ꯌꯨꯝꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯏꯕ, ꯌꯨꯝꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯨꯒ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯕꯨ ꯄꯨꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯁꯤ ꯑꯃꯠꯇ ꯑꯣꯏꯔꯔꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯑꯣꯁꯤ ꯑꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯣꯁꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯃꯥꯃ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯔꯤ ꯃꯇꯥ ꯔꯤꯂꯦꯇꯤꯚꯁꯤꯡꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯈ꯭ꯔꯕꯣꯅꯤ꯫ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯕꯗ ꯀꯥꯟꯅꯕ ꯑꯣꯏꯕ ꯌꯥꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯑꯣꯁꯤ ꯑꯗꯨꯁꯨ ꯋꯥ ꯁꯝꯖꯤꯜꯂꯛꯏ꯫ ꯐꯔꯦ ꯃꯥꯃ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯆꯤꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏꯁꯤꯅ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯦ ꯇꯧꯖꯕꯗ ꯂꯩꯀꯥꯏꯁꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯆꯪꯏ꯫ ꯑꯁꯨꯝꯅ ꯑꯣꯁꯤ ꯅꯣꯕꯤꯟꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯇꯤꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯐꯝꯗꯨꯗꯒꯤ ꯍꯟꯗꯨꯅ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯒꯤ ꯃꯆꯦꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯄ꯭ꯔꯤꯒꯥꯂꯤꯅꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯣꯁꯤ ꯅꯣꯕꯤꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯑꯣꯁꯤꯗꯨꯗ ꯍꯪꯂꯔꯤ꯫ ꯁꯥꯔ, ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯐꯪꯂꯕ꯭ꯔꯥ? ꯀꯔꯤ ꯄꯥꯎ ꯂꯩ? ꯑꯣꯁꯤ ꯑꯗꯨ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯥꯔ? ꯇꯟꯖꯥꯗꯨꯗ ꯀꯦꯁꯣꯔꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯣꯁꯤ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯪꯖꯕꯗ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯕꯨ ꯄꯨꯈ꯭ꯔꯤꯕ ꯅꯨꯄꯥꯁꯦ ꯃꯁꯥ ꯃꯎꯐꯕ, ꯋꯥꯡ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯃꯔꯛꯁꯤꯗ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯇꯣꯏꯅ ꯂꯥꯛꯄ ꯎꯏ ꯍꯥꯏꯅ
ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯃꯤ꯫ ꯃꯁꯤꯗ ꯁꯣꯝꯗꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔꯁꯨ ꯍꯪꯒꯦꯂꯛꯆꯕꯅꯤ꯫ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯀꯞꯅꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯦꯁꯣꯔꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯥꯛꯏꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯈꯪꯖꯗꯦ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕ꯫ ꯑꯁꯨꯝꯅ ꯀꯦꯁꯣꯔꯅ ꯄ꯭ꯔꯤꯒꯥꯂꯤꯅꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯪꯂꯝꯆꯠꯀꯤ ꯋꯥꯔꯤꯗꯨ ꯑꯁꯨꯝ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯔꯛꯇ꯭ꯔꯕꯗꯨꯗ ꯑꯣꯁꯤꯗꯨꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤꯕꯅꯤ, ꯊꯣꯛꯂꯤꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯕꯁꯨ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯒꯤ ꯂꯤꯊꯣꯛꯇꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯣꯁꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯄꯨꯂꯤꯁ ꯇꯤꯝꯒꯤꯗꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯅꯗ꯭ꯔꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯗꯨꯅ ꯀꯕꯛ ꯇꯨꯝꯕ ꯍꯧꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯨ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯏ꯫ ꯈꯔ ꯑꯃꯅ ꯀꯞꯄꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯨꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯩꯁꯨ ꯊꯥꯟꯗꯦ, ꯏꯃꯝ ꯃꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯗꯨꯅ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯃ ꯍꯛꯆꯥꯡ ꯈꯣꯡꯂꯩ ꯊꯨꯅ ꯏꯟꯊꯔꯝꯗꯨꯅ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫